Marol Phaoba thoktriba Angang Yaona Meeoi Kuki khutlai paiba shingna makhut challaba matung Hatlaba Phaoba Prime Minister Narendra Modi na Tummina leishilliba Asi Karigino haina Universal Mothers Organization UMO gi President M Sorojini na pendaba phongdorakli ngasi lamphel pata leiba UMO gi office ta pangtokpa paugi mifam amada wafam asi phongdokladuna mahakna makha tana hai lamdam asida hauzik oirakliba tanfam asi yamna luba amane lining laishol amatada mi hatlu haiba wafam pande adubu pigliba angang ama yauna phajinkiba mioi sing hatokiba asidi yamna tamthiba thawong amane phibam asi aikoina amata oina thengnaminaba changi miyamna ai haiba wakhalon sing thadoknarasi asuluraba tanfam asida matam kayagi mamangdagi ima kayana khongjang changsinduna Lauthokhankraba amuba lo afaspa amuk hana thamjilakliba si akan mamongda condemn tawi hainaso mahana makatana phongdokhi aigi look magi look aba khaina dabida punna thoraga masi scholar mayam se thopiro scholar mayam na hoji kari tawba yai haibado to khaiba nataba kaja miyam ga khunga pachingju scholar chingju aduga bak chigi leiriba MLA manti ka ba ka daba punamak akoi punna khana minaga laibak kanbana lubra aduga hairiba aikoi phamna lubra aigi organization lubra haibado ai khanta hanjaningi tasengna diri da leishilliba Meeoi taruk adu nongmagi churaga jaba mayum leitaba adumba saidangaga leiba gumna leiriba ngasi madugi da tawriba aduja mafam adugi MLA na aingonda power sinade haiba karigi power sinade mana koki gi mayam to wangang bangam de karigi no haibada ma koki na thagatlaga kabane